Lakhipur Online Puthokzaba August ki tang ani Nongmaijing numit ki Khomjinba Pao tabirase. Ahanbada Maruoiba Pao Bangladesh Manipuri Sahitya Sangsad Bamsas ki Yangkai Matoi Subamapo Kumon Pangthokre Saknai Reba Oja Singda Ikai Kumnakre Assam Lengakna Orunodoi 3.0 Hodokre Kanaba Panglaba Singda Advance Amasung Bank Loan ki Kudong Sabasu Pigani Hairi Census lising ani ka kuntaret ki sarukama oina Barak Tampak ki jila ahumdasu ngasidagi self enumeration hauragani amasung Glasgow Commonwealth Games ta boxing da Manipur gi mandengbam jadumanina lupa gi takaman laukre Bharat ki apunba medal kuntra manga sure Haujik mapungoi pau tabirase Bangladesh Manipuri Sahitya Sangsad Bamsas ki chahi yangkai matoi subamapo kumon gamari leinana July ki tang kuntra matoi irai nimita Silet Press Club ki auditorium da Ojaren Singbu ikai kumnabagi thoroma mapangtokre Namram Sankaramasung Nihar Ranjan Sarmana conduct taukiba thoromaduda Bangladesh Manipuri Sahitya Sangsad Bamsas ki President A.K. Seramna thoromapo oiraga athoiba mitung oina Silet City Corporation ki Secretary Asif Nur amasung akhanaba mitung oina Silet MAG Osmani Medical College Hospital ki Urology ki Head Retired Professor Dr. Pramod Ranjan Singha amadi Silet Press Club ki General Secretary Muhammad Sirajul Islam Sarukjaki Thorom ki nungi oiba warulda kabi A.K. Seram nahai Sangsad ki chahi yangkai matoi khongdarakpagi tanja sida Bangladesh ta khundariba Manipuri khunai gi matik mayai leiraba masa masa gi senpamda maipak laboja singbu Sangsad na ikai khumnabagi tanja phangjaba si chauthok janingai ni haike Thoromaduda Bangladesh ki ozaren khara yauna masak na bemioi kharata ikai khumnaba utpaka loinana maira gi humbutret subachefong maikhum hangdokhe matungda ozaren singi punsiwari pathoklaba matung langyan crest citation amasung selthungi pana piraduna ozaren singbu ikai khumnaba utke chahi ani kanarga pangthokpa ikai khumnaba gi thoromasida handak chahi gi oina Government of the People's Republic of Bangladesh ki retired Additional Secretary Kongkham Nirmali Singha, Lab 8 Cardiac Hospital Dhaka ki Senior Consultant Cardiologist Dr. Arun Kumar Sharma, Saknai Raba Aiba Amadi Researcher Haji Muhammad Abdul Samad Amadi, Ahanba oina Young Talent Award lising aniga kuntaru ki mana fanglaba naha oiriba Badminton ki National Champion Gaurav Singhata mana dupiki. Manipuri masa singna sinpam kudingmakta maipakna leiribasi yamnamak chautok saningaini mising lecture basu yamna talent laina mapang pudingda maipakna leibang ambasi atopa phurup singna masidagi tamjaningai oi Bangladesh ta Manipuri singna culture sahitya administration fisalonsa sana khonaba education chingba hiram kudingmakta mangjil tharibasi yamna honaba kanba amadi maringjel leiba phurup amagi kudamni hairaduna athoiba mitunglen gi warolda Silet City Corporation ki Secretary Asif Nur na phongdoklamki thoromaduda Bamsas ki Vice President L Prasanta Singha Kabi Pulin Rai Bamsas ki General Secretary Hamom Prabit Pangal Sahitya Sangsad ki President Sajadul Haq Sopon Kabi Pritam Asif Azhar Longjam Nihar Singha amadi Nirod Ranjan Sharma na chingba wangang khe hairi দর্শক শ্রোতা উপস্থিত থাকবেন সে হয়তো হয়নি তো কিছু এসেছেন তারা শুনেছেন আগামীতে হয়তো আর একটু বেশি হবে আপনাদেরকে আন্তরিক ধন্যবাদ এবং কৃতজ্ঞতা উপস্থিতির জন্য Assam Lengak ki khwaidagi chawba welfare scheme ama oiriba Orunodoi scheme ngarang thangje nimita Orunodoi 3.0 amuk hodokre Chief Minister Himanta Biswa Sarmana tha amamamgi oiba welfare assistance asi nupi singi sel thongi ngaklo pinana bagi financial safety net ama ohenbagi damak anoba thorang kaya ama sulauthokre Guwahati gi Srimanta Sankardev Kalakshetra da scheme asi ngarang hodokladuna Chief Minister Sarmana haikibata scheme asigi kanaba phanglaba singna makhoigi tungda phanggadaba Orunodoi ki senpham adu mangjawnana advance oina loba yagani natraga bank loan oina su loba yagani hairi Chief Minister na hai lengakna beneficiary singda lupa lising tara manga phawba interest free advance oina loba gi khudong saba pina ba thorang tawri amasung senpham adu tungi thagi installment singdagi tapna tapna hanthan gani masigi mathakta kanaba phanglaba singna makhoigi Orunodoi gi thagi senpham du thamjindana bank ki loan su loba yagani hairi
Scheme asigi kanaba panglaba singi masing amasung thagi hauzik piriba lupa lising amaga chaniga yangkai asidagi hengat anbasu pamli haike. Anoba phase asida beneficiary aduda senpam adu changhananabagi amasung bank account ki oiba aran ahuising kokhananabagi damak handak Aadhaar based verification chathagani hairi. Chief Minister na hai bank account ka Aadhaar ka samnahan bana system asibu hena transparent ohengani hairi. Scheme asigi thabak sing hena phagananabagi damak Assam lengakna Assembly constituency kudingmakta Orunodoi sarathi amamamsu haplagani haiki. Upper Assam da ising ichawna sokalaba mafam sing Chief Minister na Sipsagar Charaideo Golagad amasung Jorhat Jila singi Orunodoi ki kanaba panglaba singi tabak akhanaba tengbang oina lupa lising ani makhaya masu lauthoki. Kanaba panglaba singna ichawgi awaba taraba singda masa masana lupa chamagi yangkai contribute tawkiba dubusu Chief Minister na thagatba phongdokhi. Scheme asigi makhada thangjanimita nupi lakh 38 henbana thagi tengbang asi phangkhre hairi. আজি 1 আগষ্ট অসমৰ 37 লাখ মাতৃয়ে খন্তেক সময় পিছতে তেওঁলোকৰ বেংক একাউণ্টত অৰুণোদয়ৰ যি পুঁজি সেই পুঁজি লাভ কৰিব আৰু ইয়াৰ পিছত প্ৰতি মাহতে আমাৰ এই পুঁজি নিয়মিতভাৱে আপোনালোকৰ বেংক একাউণ্টলৈকে হস্তান্তৰ হ'ব। Census listing ani ka kuntaret ki ahanba phase ki saruk ama oina Barak Tampak ki jila ahumdasu self enumeration ngasidagi haure. Thoramasi August ki tang ani dagi hauraga August ki 13 phawba chathagani hairi. Hairiba matamasida miyamna masa masagi yumgi akupa marol sing online da thagatpa yaragani. se.census.gov.in hairiba portal asida changduna miyamna masa masagi yumgi akupa marol sing online da thagatpa yaragani. Online da maipakna mention ba loiraba matungda digit 13 gi masing self enumeration ID ama utlakani. Masing asi mobile da su phangani amasung masibu checksina thamjinna ba hairi. Census enumerator na yumda lakpa matamda hairiba SC ID adu utkadabani hairi. Scotland gi Glasgow da chathariba Commonwealth Games da Manipur gi boxer Mandengbam Jadumanina silver medal lawraktuna leibak asigi mingchat porakre. Nupa gi keji yangkai manga gi kanglupta ngarang nungthil pangthokiba final match da Australia gi Jai Dixon ga mayokna kiba match aduda maithi hoduna silver medal adu phangkibani. Masigi mathakta su ngarang khakta da Bharatna sanagi medal taruk lupa gi medal mari amasung senjangi medal ani phangkhre. Masiga loinana Bharatna hauzik phawbada apunba medal 35 phangba ngamkhre. Masigi manungda sanagi 13 lupa gi 13 amasung senjengi 9 yauri. Ngarang August ki tang amada Pretty Power na keji yangkai mari ki kanglupta Jasmine Lamboria na keji yangkai 3 ki kanglupta Shakhi Chaudhary na keji yangkai mathoi ki kanglupta Priya Gangas na keji 30 ki kanglupta amasung Arundhati Chaudhary na keji 13 ki kanglupta boxing da sanagi medal lawrakhi. Masigi mathakta nupi ki keji 35 gi kanglupta Lablina Borgohaina lupa gi medal lawkhi. Para athletics da nupa gi short put event ta Bharat ki Suman Rana na sanagi medal lawrakre amasung event asimakta da Subham Jewel na lupa gi medal lawrakhi. Masigi mathakta triple jump event ta Pravin Chitrabel na lupa gi medal amasung Selva Prabhu na senjangi medal lawkhi. Judo gi nupi gi keji 32 gi kanglupta Unnati Sharma na Bharat ki senjangi takamana ma lawrakre. Kangan jabama tongan ba computer coursing tambi takpina na bagidamak Kasar Lakhipur gi ward number 10 da Luminary Tech Institute haina mingthon ba institute ama laglipa September gi 10 dagi hangtoklakani. Institute asida ahan bagi oina BCC, DCA, ADCA, PGDCA, web designing, tele with GST, DTP amadi video editing gi coursing mapung phana tambiga tawri. Institute asidagi lengakna sakhanglaba certificate sing pibaga loinana scholarship ki khudongchaba su piga tawri. Akupa marol gi tamak Luminary Tech Institute ki mobile number 986379056 natraga WhatsApp ki kuthangda 703541237 number asida pau phauna bina pakhangalakle.
Lakhipur Online Channel asibu yengbiribasingna paw asibu like amati share tawbiu amati hojik phawba channel asibu subscribe tawbidribasingna subscribe tawbiu. Aroibada maroiba paw amukhanna Bangladesh Manipuri Sahitya Sangsad Bamsas ki Yangkai Matoi Suba Mapo Kumon Panthokre Saknai Reba Oja Singda Ikai Kumnakre Assam Lengakna Orunodoi 3.0 Hodokre Kanaba Panglaba Singda Advance Amasung Bank Loan ki Kudong Saba Supigani Hairi Census lising ani ka kuntaret ki sarukama oina Barak Tampak ki jila ahumdasu ngasidagi self enumeration hauragani amasung Glasgow Commonwealth Games ta boxing da Manipur gi mandengbam jadumanina lupa gi takaman laukre Bharat ki apunba medal kuntra manga sure Lakhipur Online YouTube channel gi paw sandok chaba ngasigi oinadi matang asidaloi jare